Minister amasung officer sing da thaduna thabak oina pangthok hanaba hotnagani haina Chief Minister na phongdokre amadi thauda potyan tawbagi chap chaba khudam phanglaba oil pump singi license kakani haina CAFNPD Minister Karam Syam na phongdokre Kurumjari ISTB ki Manipuri pau miyang tabiri ba pumna magpu taram na oksari hojik mapung iba pau sing pizari miyam gi numit ngasi Chief Minister gi Secretariat ta ngasi ayuk pung tara dagi hauna pangthoki miyam ga unabasi numidang wairam pung manga makhai phawba miyoi lising amarom unabaga loinana wakat chahum yangkhai rom Chief Minister masada lanketki CM Secretariat na miyam gi khudong sa na ba thakna ba ising sa amadi sa na thakna ba singchu sinki Kudaki oiba ana ayaki damak medical team amana ambulance amaga su thorang tawduna thamki miyamna Chief Minister da pukhatki ba issue amadi wakat singi manungda maru oina all age pension phangdaba autonomous district council gi hanagi members singi pension PBU haibana singba yaure ahan bo oina ngasi pangthokliba miyam gi nimit asiga mari lenana Chief Minister N Birenna praja singa sarkar ga naksinana ba chatminana ba amadi makhoina thengnari ba khudongsa daba sing matau karamna kokhangadagi haibagi pandamda sarkar asina tha khudingi tang taramanga asibu miyam gi nimit haina Chief Minister masaga unaduna wari sanaduna pau phadokna bani government asina paikhatliba thabak thoram sing miyam da khanganduna transparency leinana ba pangthokpani Miyam gi khudong chadaba singa si yangsilaba matung marinaba minister amadi official singda tangai phadaba thabak lokhatnanaba khangangani media na achauba thodang lobiduna mi mayam ama ahanba numit asida lakpagi damak Chief Minister na apen ba phongdokhe miyam amadi government ki marakta lana launaramba adu kokhanduna government ki maikai da leramba chithanan thabasing laina masa khangdokpa ngamlagani differently able oiraba miyoi kharana pukhatlakiba wafam haksana lawbaga lenana physical verification amasung medical testing district headquarters khuding makta khudaktagi tawragani haikhe praja singa government ki marakta interaction adigi transparency adu government na tawriba potsi moida kangan ba aduga moina pamba praja singna kari grassroots kari pamige je khangtok kodo ado koi government gi tangai phada bai thong lena khalakanda koi lady ba honorable minister singh the honorable parliamentary secretary singh along with the district administration DC SDO and even the bureaucrat officer hum Joseph secretary kari ki kan punama police SP auna my magi lady area jaga jaga to the praja sing grievances me am do lokshul lo duga khanara kan ai koi government kada bang am kada bang am de bugi ama kha khudingi hause na hobu duning se ngasi miyam gi nimita Chief Minister ga hakthengna unaduna wari saruba miyoi kayana ISTB news ta BJP na lusing ba chungsinna ba sarkar asina handak miyam ga hakthengna unaduna praja singi wakat amadi praja singa tathok tatsin tawna bagi khudongjaba ama piba asi aduki matik nungai ba fawi haina tongan tongan ba miyoi kayana mot phongdok narakle matik nungai ba phongje haidi malmang da pan ba do sumaina tawbi gi dabanina handak lai jim haraw bolete koi pin da phongtu rage na ngasi haraw manna laga mana ju ya bire fajana tawbire masi mo haraw ba phokpagi mai ya len khanje ai di ngasi di ai na kari haina haido no inadi punga ngawri kari haina hairaga haido bonona adubu ai ne hajaru bada ko semna luna sina tawira ko sengbuda mapok khuding da sumasi no semse afabada odana lebaki seba tawdana api mapa odana ko phaba nungai bada oisano na hainingi Masih masih koi gi Manipur gi context masih koi ano but change mani do masih koi da hausi khawba gi oina de koi da yamna nungai zaba maram de hanai koi da ke haitare koi gi public ka leiriba koi gi legislature mayam siga koi government ki koi masih kan gi amal leiba man uram basi masih kitang naksina ba ama pura kadra haibadu di koi gi wakal da koi asama di lejai hajab tai ahan bani ai ne he ke punsi dai gi politics line da koi CM pai ki ba mayam ma thengna bada ngasi gi koi gi biren sarna
ꯑꯩꯈꯣꯏꯒꯤ CM ꯁꯥꯔꯅ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯄꯕ꯭ꯂꯤꯛꯀꯤ ꯃꯤꯇꯤꯡ ꯇꯧꯔꯒ ꯃꯌꯥꯝ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯤꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅꯁꯨ ꯊꯦꯡꯅꯖꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅꯒ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯂꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯡꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ Works Minister Thongam Biswajit nasu miyamgi numit ki sarugama oina new secretariat talaiba mahaki office chamberda miyamga unaki minister na ngasi mahakbu unaba lakhiba miyoi singna pukhatlakiba isu ayamba singi mafam singda chawkhatpa watpa constituency singi chawkhat thaurangi thabak singna ayamba ni haiki Health Minister L. Jayanta Kumar nasu all secretariat talaiba mahaki office chamberda miyamga unaki Education Minister T. S. Radhisam nasu miyamgi numita miyoi chahum lomba buparada laiba office ta unaki Thaubal district isu district asigi deputy commissioner Shyamlal Puniana miyamgi numit kamari lenana hakthengnana miyamga unaki DC office Thaubal gi conference hall da pangthokiba thoramda district level officer singsu saruk yaki miyamna PDS ki polam sing matam chana phanghanaba chawkhat thorangi paikhat liba thabak thoram sing DC na yangsinbina ba pukhat ki DC Punyana miyam ki dama government na paikhat liba yaifa thorang khuding mag yumthong khuding da yohanaba ngamnana ba district administration na thabak paikhat kani miyam amadi civil society organization singna su apam pam da amadi suggestion kaya pinana ba miyam gi numit asida lakpiyu miyam bu taram na okna ba district administration na ngaiduna leiri haiki District Police Thaubal nasu miyam gi numit thoram SP office ta pangthoki SPM Pradip na miyam ga hakthengnana unaduna wari sanaki District Administration Kaksing nasu miyam gi numit DC office ta pangthoki DC TS Kiran Kumar amadi district level officer singna miyam ga wari watai sanaki District Administration Bisnupur nasu mini secretariat ta miyam gi numit pangthoki thoramadu da ADC TK Simte na lusingduna miyam gi wakat kaya lauke district level officer singi office dasu miyam ga unaduna numit asi pangthoki SP office Bisnupur dasu numit asida miyam gi apen pen da wakat kaya marum lauke Singjamai police nasu miyam gi numit pangthoki OC ingosana numit asida lagliba miyam gi wakat take police amasung miyam gi marakta afaba mari thamduna police ki thabak thoram singda miyam na cooperation pibina ba osina apel tawke police nasu miyam gi damak angamba mateng pangani haike District Administration Tengnopol nasu miyam ga numit ka mari lenena DC Ragumani amasung district level officer singna miyam gi wakat lauke District Police Kaksing nasu miyam gi numit pangthokpa loinana SPS Gautam na miyam dagi wakat amadi suggestion kaya marum lauke District Administration Jiribamna miyam gi numit thoram DC office ta pangthoki thoram aduda SDC headquarters as Dananjoy amade atai officer kaya su saruk yakhe miyamna district asigi khudong chadaba kaya marum district administration da wakat ke District Police Jiribam nasu Manipur Police Guest House ta SP Hobson chapamna miyam gi numit thoram apung phana pangthoki miyamna District Police ta mateng pangbiduna ing tapa mafam ama oinana ba hona minasi miyam gi damakta su District Police na angamba thakta mateng pangani haina SP na phongdoki District Administration Kangpokpi na sungasi miyam gi numit pangthoktuna miyam gi wakat kaya marum takre DC Tiranjit na jailau duna pangthokiba thoram aduda district level officer singsu saruk yakhe Anoba district asi hena chawkhatpa district ama ohena ba hotna bada miyamna constructive oiba district ama oinana ba DC na apel tawke Amaromda Tamenglong district ki oina di state sinba tungna pangthoknariba miyam gi numit official sing ayamba district headquarters ta laitabana pangthokhidre haire State Cabinet na warep lauduna officer khudingmak numit asida miyam ga unaduna makhoi gi khudong chadaba awat apa singi matangda wari sanana ba tha khudingi tang taramanga da miyam gi numit pangthokna ba khangan khrabasu DC na ngasi phawba miyam da khangan malaitre ngasi civil society amasung lanai miyoi kharana makhoi gi khudong chadaba singi matangda DC office ta lakna khi adubu nungthil pung ahum phawba DC ADM amadi SDO Tamenglong laktabadagi una khidre Consumer Welfare Forum Tamenglong gi Joint Secretary Guzulio ngasi miyam gi numit asid National Food Security Act ningthina satna handabagi wakat ama pisinaba DC office ta lakpani adubu official amata layramdre masi laibak thibani district asida su miyam gi wakat tabinabagi damak miyamna numit mapung phana pangthoknaba hotnabiyu haike office ta yaurak ni aduga
ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯚꯥꯟꯁ ꯑꯁꯦ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯤ since 2016 May National Food Security Act se launch tawkhrabne Tamenglongda implement tawba numittagi hauna fazana tawde haina akhoi complaint se haurakpane April amasung May thagi PDS ki seng piba hokre tha mari ki pihodaba kerosene su piba hore haina Consumer Affairs Food and Public Distribution ki Minister Karam Syam ngasi All Secretariat laiba mahaki office chamber da pangthokpa paumisinga unabada phongdokre PDS ke item sing phangdaba lairabadi mahak masada wakat piu chapchaba lokhat phamthokpa thabak lokhat kani haike Manipuri Praja sing magi lairiba problem sing si adi mari lainaba minister sing da satlaga adi ma khoi gi oiba wafum awaba nungaiba maram saba sadaba mayam se haibagi tanja du adi sigi thoram sina adi public days na hen Manipur gi praja gi yaithaba porkani haibagi wafum du sung shoi dana thajai Mahangna makataraduna petrol da potyan tawbagi chapchaba khudam changdam phangle mari leinaba sing phangnana bathabak sathare handak potyan tawbadagi phakiba oil pump adugi license kaklagani haiki oil pump se particular waina sena taragadi license kakhatkani chapchaba evidence adugam lairagadi adu huji phobada karamba pura mayamna khabar kagaz adi hamnare toimsung with evidence oiba port lairagadi magi pamdumadi keno tawroi adu police na madugi report ama pirakini adugi matter do the politically any compromise tawgi wafam sulai lairo any person na koida hair so hairakti hairak pa yaro gena so haigre Manipur Sarkar gi mari lainaba department na Aadhaar card number gi thabak satharakliba asigi khudong chaba lauduna mioi kharana Aadhaar card number da sendan pham lambi onthokle mari lainaba singna ngasi phawba mityeng sangdre miyamna thawong asida penadre mioi kharana yumlakta Aadhaar card number gi thabak sathariba asida mi amada lupa chama yankhai dagi chani phawba lawba yaure amaromda JM Hall da Aadhaar card number gi thabak matam kayagi mamangdagi satharakliba asi hojik hanaga manadaba mawongda form tharaga Aadhaar card number gi thabak sathare form thariba kangbuga Aadhaar card number gi thabak sathariba singa mari lainabra lainadabra haiba chapchaba khangdre JM Hall gate mayada sangmacha amada mioi kharana Aadhaar card number lakliba miyamda form amamamda lupa tara da yonbagi thabak sathare thawong asi lanai oina satharibra natraga anoba sarkar gi chatna kanglon amagi makhada satharibra haina miyamna samamnaba faure mari lainaba singna miyeng sanghaningbagi apamba kaya thamnarakle Hayengdagi Ukrulgi Siroida Hogadoriba Siroi Festival da Impalagi Miyamna Yengba Satnanabagi Khudong Chananaba Transport Department na bus ani thorang tawkre hayeng ayu pung 6 makhaidagi Hotel Imphal Mamang amasung AIBT Dulalendagi Ukrulgi damak khongsangani Ukruldagi na nungtil pung mga dagi Imphal gi damak thadorakani tha sigi tara taretagi kun phawbana Hotel Imphal Mamang dagi pung 8 minute nifuda AIBT dagi pung 10 da Imphal thadokani Gari atong mal lupa samo oigani hairi hauzik pawgi marak thana break amatang laujari Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Moredam to pubyo diate. Rumdugini naina talisi. Imot lagana. Ilora Hotel. Moreda layududi 3-star category. Reasonable oiba mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pamta laitaba. Hello, Elora Hotel Moreni. Takpiyo. Jolip 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule.
delicious cookies from Likla Bakery. Break itong taram noksari makataba pauda lagliba me kunmanga da pangthokadaba Rajya Sabha gi MP gi mirep oinanaba BJP Manipur Pradesh ki President KSS Babananda ngasi mirep JP Sinkhre Chief Minister N Biren Mahot ki Parliamentary Secretary N Indrajit Home gi Parliamentary Secretary L Susildro MLA Bungjagin Balte amade Asabudina Proposer oina Assembly Secretariat ke Secretary Su Oiribi Aro Ramanida mirep JP Sinkhe KSS Babanandana mai pak pathoklabadi MP ama oina miyam gi chapchaba thabak tawgani phongdokhe Amaramda Congress ki oinasu marak ki mikhal asigi damak elangbam dizamani gi mirep je pisinkhre mikhal asigi aro oiribi M Ramanida I dizamni gi mirep je ani pisinke mirep je pisin balakhi ba aduda Congress ki lusingba kaya suloina rakhe International Nurses Week celebration ngasi RIMS Nursing College na sinduna pangthokre RIMS ta pangthoki batharam aduda Director RK Dines Medical Superintendent CH Arun Kumar RIMS ki Nursing College ki Principal S Jamunana Singba miyoi kayana saruk yakhe Director RK Dines na matam gi maru oiba khangdabana patient kangbu amadi hospital gi marakta pamdaba thodok thoknabagi maram amo ehali healthcare sector bu hena ikai khumna hanba profession amo ehansi haike And the next also she came, and together with the ABN met her sleep. And then I realized, if at that particular moment, even if the governor of Manipur or if the president of India had come, and if that particular nurse was there, and I had only one cup of tea, I would have offered it to the nurse. All Manipur Fire Service appearing candidates and guardian association gi mihut ka Chief Minister ga unaraba matungda sarkar na makhata na yang silagani haina thajaba pirakpadagi association na sangsilamba khongjang matam kharagi oina handok le hairi Wangkai Kendra gi manung sanba Kumalampak bus terminus ki maning thangba wal ga thangnana lairiba miyam gi khonglambi oina satnariba mafamda khanghauda na miyoi kharana dukan yang khairom sajilakle dukan sing sabalo idringai da karam karamba miyoi na dukan phamgadage haibadu yenthokna ba loikhre hairi thawong asida lamdam adom gi miyam na angakpa phongdokpa ga loine na pendaba kaya yaure hairi Miyam gi khonglambi oina leriba drain mathakta dukan sajilakliba asi Chief Minister N Biren namyang changduna miyam gi yaifagadaba thabak pakhat haningbagi apamba lamdam adom gi miyoi kaya da phawi hairi Hayeng tang tarataruk tagi tang kun phawba ukhrolda pangthokadawriba Sirui Lili Festival ga mari leinana road show ka rally amang asi Deputy Chief Minister Joy Kumar na kangla manungdagi lamthakre Road show ka rally asi moirang phawba chatkadabani hairi rally asiga mari leinana Deputy Chief Minister Joy Kumar na asigumba festival asina singtam anigi marakta hanadagi hena achetpa mari purakpa ngamlagani phongdokhe success and actually bring about an emotional integration among the people, various people of Manipur. Thank you. Zenims na lem na layeng libi wangkai thangjam laikai tagi huidrom thoibigi phibam phagalakle mamang thagi kun manga da laikai na Zenims da layeng laba pukhalakpadagi Zenims authority na hidak langthak kaya piduna layeng lakhibane thoibigi mari mata amatta laijadrabi nupi asigi damak government asigi kuthangda Zenims na layeng biba haninga leitana thagatli Zenims ki staff singna ehing nungthil naidana anabagi mateng pangbibagi damak authority busu thagatpa phongdorakle chen bibena singbo sarkari na laita laira mayam yang hinduna ana lagi di kita lang kesini kita lain di sana makin kesini yang harau di rumah ke tempat yang yang kita BJP Yuba Morsa na sinduna Manipur gi tongan ba mafamda Swas Bharat Mission gi makhada lamtu sengbagi thabak sathanaba Parliamentary Secretary N Indrajit na khundrakpam kendra gi manungda leiba pangai kaithel dagi haudokre Chief Minister Secretary ta pangthokliba miyam gi numit ka mari lenana thauram asi haudokpani mafam kaya da su pangthokigani haina Indrajit na phongdokhi koi Narendra Modi gi lising makhada koi mafam khudimakta tawbisi koi Manipur gi oina anauba ngasi honorable CM ngasi tang trangwa ji koi loina mak unaba yabagi numit hawdokpagi yoina na public ta ngasi akoi gi ju swadwar abhiyan gi matang ji pangai ji da an boina koi hawdoksobani haiba jaga haiba mafam tawri bataba ji koi yam smooth oina mafam khudimakta jaga jaga da koi khudimak tawguni habisi koi mayam da appeal tawjari
Irengban Makhalekai Lobukta Kaksing Iskon Development Council Manipuna Iskon Mandir Saba Yaning de Haina All Irengban Youth Development Association na Fongdorakle Hiram Sigamari Lenana Miamgi Oiba Mifama Pangtoktuna Warep Ahum Sulokre Mifamaduna Mandir Asi Sadringaida Miamgi Mot Ama Manipur Pumbada Suggestion Bibinaba Media na Lokat Piyu Haire Tagyal Industrial State Talaiba Ranjoy Plastic Industries na puthokpa polam sing hayengdagi hogadawriba Siroi Lili Festival da unanaba sem sakre Tagyal Industrial State ta mafam ama piba natana sarkar gi maikaidagi mateng phangdri haina industry asigi proprietor KS Ratan Kumar na phongdorakle Hiramasida report ama Sarkar gi mateng che hujik industrial state ta khoina leijari sia masi sarkar gi jaga da haitare ase rian thiraga leijabani ado si ki mateng hinatana atopa thoidokpadi phangma leite karigino haitadi sarkar gi subsidy natraga sarkar gi any hujikti akoina anobo order madi thoe sarkar gi bet exemption tawnena adu matangdi haipet koi kanagane na khalli adu nataba jingji de koina transport subsidy hare lairiba subsidy mayam che koina phangbiba lobiba mi mayam di leirangani adu bu taseng na koina haijaning badi asagi madu tanaraga file process tawraga tanaraga lobagi mahut pudi koi di production unit ta leijabani na aigi production da supervise tawraga aigi production da mi gi koi customer gi commitment kaidana koi product pi gi mni hena phaina khanjaiba hojik paliba sarkar asina file amasat nabo hotnabada matam changhandanaba lokhaliba thabak asina entrepreneur sing yamna kanaba pigini hainasu Ratan Kumar makha tarakli cameraman Zibang loina pagdam jariba nitakhum sana jawa mitai Ukhrul District ki manung sanba samo ka chau fungi lambi semliba asi Satrik Desi Sigi Councillor Yangmi Simare amade NPF ke workers na satuna yang sinkre PNGSY ki makhada semliba lambi asi mawong maril tadre haina Satrik Desi Sigi Councillor Yangmi Simare na phongdorakle mishi surprise visit tawbaganda ikoi kun ki wari sabaganda moigi ikoi public mayamna lambi sidi yaroi habji mi mayamna public opinion share dawre si na maram moiduna ATC member ama wena uchi semri ba lambi si lepromo ikoi mayam yauna new element anova ma thira house habji hajaninge Kongsat aduda saruk yakiba NPF ki worker amanasu lambi semliba asi mari lenaba singna yang senbiu haina thamlakle Sigi BMGSY cutting road sida hoina pendaba pawe haibidi according to the BMGSY construction moi guideline matungoina moina adugi follow tawdubida moi apamba adum shenbudu kunmayamna moibo pamde haina set unsatisfied phongtokjari si most backward area gi international lambi ama hoina shemribani hojik tawriba moina new construction tawriba ji koina pende haibisi koi honorable ADC na su phongtokjari Langol lagailong kabui khuldalaiba Sofia Hotel da kanglei sanu kanbaluk na sathakiba drive amada hotel adugi manager ibomsa pripak programming sizna ki balub asina tumina leithok loi haire Loop asigi publicity secretary ising saubana thorakpa cherol amana manager ibomcha amade thogdok asida chenari besingna lupta pau phaurakadabani lamdam asigi nupi singi punsirol da nomagi akiba phangna sokchilagle habasi nongma kangdana thokliba thogdok wathok sing asina mayek sengna takle Laibak thibadi senmitlon khaktaga mari leina raktre wakhal mapung phadriba kayana social network po lana sizna bakayadagi achauba maram oirakle nupi angang singi mathakta chatharakpa ka henba thawong amadi lamhen tu henbi nupi singna sendal lambi gi achauba khutpu semgalaktuna nattaba lambi da changsilakliba kayasu matam chana miyang sangbagi tangai phadre lup asina khunaida mang takningai oiraba ranba mawong da sizinariba restaurant amadi hotel singda kanma miyang changduna lakle Lisingani tarahumdogi August tara tareta lub asina matri pukrida laiba road 39 da bom pokai hankibaduna khudamne laiba ki hiram kayada chobo thaudang lauriba nupi lub singna khunai asigi oirakliba phibam sida lauriba thaudang bo lub asina ikai khumnaba ulagle Tinsit rota laiba singkhai singda semgat sagaliba water treatment project ki hojik lairiba phibam PHED minister dikhone yang sinkre khongsat aduda mahotki parliamentary secretary N Indrajit PHED gi engineer sing soloina ki Project asigi hojik oiriba phibam yangsin magal loinana lamdam adugi miyamge mot sulauke Youth Development Club
Nehru Memorial Club, Eastern Sporting Association amadi nupi lupsingna minister da memorandum pisinki. Minister Dikhona water treatment plant asidagi miyamna soidana ising panghangani project asi semgat sagat pada ayat apan yaudana paikhatnaba miyamna mateng pangbiyu haiki. water supply yamna muruwa yamna important muruwa department amane adugo ujise koi government nasu koi BJP led government Manipur nasu koi prime minister of India nasu priority number 1 se koi Manipur da kisi dogni hai amana hai koi Parliamentary Secretary N. Indrajitna project asi athuba matam da loisinduna kendra asigi miyam da thaknaba ising phanganna ba honagani masida miyam na so ayat apan pibigano haiki. Lising ama samapan ni Fumari da thokiba Manipur da miyam na Japan lan hairaga khangnaba asigi humgudra humdoirak suba Imphal lan phamgi ningsing thauram tha asigi kunda pangthokadauri Manipur Press Club da pangthokpa pawgi mifam amada ani suba World War Imphal Campaign Foundation gi co-founder Y Rajeswarna Manipur Tourism Forum amasung foundation na sinba thauram asi hena mapung phanana ba Japan UK Nepal Australia amadi US adagi India da leiriba ambassador singsu saruk yagani haiki. Memorial akhoi maibum lokpa chingi Red Hills da moi pulap am katmina duriba aduna akhoi ni sinjari bagi theme ji kaino reconciliation and peace have the hana lan sona gi countries indu khanabe yade akhoi masin tinagadam nuksina prithvi ji leminagadam ni have gi motive am the theme da akhoi na 73rd anniversary commemoration of battle of Imphal sinjabani Haukiba megi tang mangada mihatina hatuk lam labi ar lungrai rugi asiba haksang hayeng lauraga aroiba mathau mangam pangthok lagani haide hiram sigamari lena ngasi jingmairong kabui khulda miyangwi mifamama pangthokre mifama duda civil society kaya gi lusingba singsu saruk yakhe wangang kibasingna asiguma mihat matungda amu hanna thoktana ba khudam changdam oiba yaba dandi pigadabani haina phongdokna ke National Investigation Agency NIA gi kangbu amana ngasi hanagi Zenems gi director oiramba M Syamogi lalambung takhelambam lekai dalai be yumda thiba hombagi thabak chathakre thi hombagi thabak aduda agency asina hana pharakpa miyoi amasu loina rakhi karamba case ka mari lenana thi hombagi thabak chathakibano haibadudi agency aduna phongdo u haiba yakide Kanglai Imalup ki Taruk Suba Foundation Day Manipur Press Club ta pangthokre thauramadu da lup asigi President Art ke Sanahanbi Kanglamai gi President Y Leirik Leima UCM gi President Johnson Elangbam H Ibotombi Khumanama Sunglup asigi Legal Advisor Naurem Binodini Susaruk Yake UCM gi President Johnson Elangbam na Manipur habasi lamdam sida khundaminari ba furup khuding makki apunba sakta maduni haike Quality mayek se na crystal clear or yamna mayek se na tar clear hai adu ai ki guru community or adu raj ki na muru thumar ki na adu akhu bi na kasi adu power explain to kam de mandi ai ki na ko de na asi hai de chu hai de ku ki na saw ni na na saw ni singi ki community ka se machine su chha de de ba se ka ko cha ni ro Laikidraba Irom Roger gi imung manungi korta case thengnana ba ukilda khulai paibe singna leptana ba ki hele haina media ta thorak liba report asigi matangda All Manipur Bar Association gi members singi oiba mifama maphamduna hiram sigi asengba amasung kari khongthang logadagi habigi matangda khanakre Supreme Court ki ukil usap singna Union Home Secretary da pisin ki baserol amada local gi lairiba ukil singna case asida ki bedagi lepiu yadre haina pankiba asi sumdaba wafamne All Manipur Bar Association da mingchanduna Manipur da practice tawriba ukil amata da Irom Roger gi imung natraga usap singna hairakibe laite haina sengdokle thawong asi local ukil singi integrity masak thian na basathabani haina lawi haire High Court Bar Association Manipur na su Irom Roger gi case asigi matangda local ukil singna lepina ba usap sing natraga kanagomba mioi amatana jinhai natraga ibo oina hairakibe laite haire Advocate PM Roy na thoraki baserol amagi pakhum oina association gi secretary NJ Jotindra Luwang na wafam simak thaduna khanghan khre haire
Hauzik Pau Marak Thatna Break Amatanga Muglogzeri. Sky Hospital Rims Road Imphal Chief Cardiologist Dr. L. Sham Kishore Giluchin Makhada Heart Operation Dising Tara Mangaki Makata Pantokraba Senior Heart Surgeon Dr. Ajay Kogaloina na Open Heart Surgery Bypass Surgery Amasu Makal Makaki Heart Operation Dagli Pamegi Tari Kuntare Amasu Kunipan da Pantok Charagani Angami di OT Amasu Hospital Charge Free Oigani Loina na Dr. Ajay Kogi Heart Surgical OPD ni Kudong Chabani Jagani Aku Pumarong Idamak Sky Hospital di reception da Tanabi Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Live Soft Syrup Sizinnabiu adungi awaba punamak koknabagi pambaini diabetic na naraba anabasing nasu sizinnaba yaraba Live Soft Capsule shu phangbigani Live Soft Syrup amadi Live Soft Capsule naragai laing babudi najingai da saksal hobana hena fei Baba, quick zone gidi tata college di. Mama cuma pun kuning jam mana yo cuma ngaroi pista salam ni na. Ado cuma tata superlink footing gi offer me amun piri sidi. Tas electric drum nusin bagum na yo tisin bayar. Dudi sanagi mohut yang na sinbayar nre. Amuka na taram noksari makataba pauda. Thasigi tara mathuidagi satharaki ba science meet akampata laiba National Institute of Electronics and Information Technology da ngasilosin kre Science and Technology gi Secretary Gyan Prakash Institute asigi Executive Director T.S. Surendranath Saruk yakhe meet asida pangthoki ba science play model quiz amadi painting da makok mathang taraba singda mana mathun sing yanthoki Kangla Fort Boat ki tha sigi manga da pham ki ba mi pham na makha thangba Kangla ge gate thinglaga nongsup thangba gate oina hangduna miyam changhan na ba warep lokre kha thangba gate asi governor amasung chief minister ge car cap ki oina di hangani hiram sigamari lenana board ki member secretary na ngasi order ama thokre School da sen gi demand to bayaning de education free zone o hello awat po aza happy haina Eureka High School khongjom sapang gi mahiroi singna khongsat ama chatpa galoina na wakat mifum chathakre khongsat adu school dagi hauraga khongjom war memorial gate phawba chaluraba matung amu halaktuna wakat mifum chathaki school asida SSA gi oza manga yauna oza tara humdoi khaklei SSA gi oza singna thabak lepagi khongjang changsilubadagi mahiroi sing class ningthina yawba phangdre Athuba matamda oza Nepal hapsin biduna ningthina takpi tambiu haire Network of Positive People na listam lok Thobal village ki headman ga kusam naduna nomagi oba hepatitis B amade Sige awareness kam screening test sama pangthokre miyoi hungudra rom test tobada hepatitis C positive oiramba miyoi ama thengnaki MNP plus ki maikaidagi asigumba awareness kam screening test asi miyam gi khalaga pangthokpani haire Sericulture Department ta asoiba aranba kaya dagi sericulture taruga hingliba miyoi kaya da chauna khudongza da bakaya mayok nare haire Sericulture Farmer Union gi serol amana MSP Phase 2 gi beneficiaries sing amadi NERTS ki makhada lairiba 2014-15 gi beneficiaries sing da training gi damak department ki sanfam lairabasu training amata pi dabana farmers sing na khudongza da ba mayok naduna laire department asigi manungda leba staff sing senior mayam kalaga junior mayam da in charge pisin bedagi officer amadi staff singi marakta mod manadaba mana tawningba manba mawong amada leire 2016 gi oina headquarters ki DCO na mass financial year da paisa kaithok hawdabadagi paisa piraga thabak suhanba sinmi singi sahi amage khusuman phangdana leire beneficiary sing da piga daba khusukulai sing su pidabana awaba kaya mayok nare hiramasida sericulture ki thaupuri ba chief minister na yang sangbiu haire Writers Club Manipur Nambol Sinduna Ayiba Singi Saireng Wareng Monolog Amadi Saireng Saidinabagi Tauram Pangthokre Tauram Aduda Club Asigi President PS Brazamani Amade Khangembam Ibotombisu Saruk Yake Hauzik Sanabagi Pau Omuk Pangbigani Ngasigi sanabagi pauda state level village open 7 aside football tournament ngasi dagi Imphal West ki Kangmong Langol Jamda hokre hokdokpagi tharamda All Manipur Nupi Marup ki President M Sakhi amadi panchayati member Y Ngan Bisu Saruk Yake
punna furup nipal na tournament asida saruk yari. International Yoga Day ga mari lena Education S Directorate na ani suba state level Yoga Olympian Gym Hall da hawdokre hawdokpagi thorom da Education S ki Principal Secretary Binit Joshi Director M Pravin su saruk yaki District level da khangat laba sanaroi chanirom na saruk yaki ba competition aduda tongan ba category anida nupa nupi sanaroi tara taruk khangatuna New Delhi da pangthokadaba National Yoga Olympian da saruk yagani haidi Lamlai Kendra Village Wise Men's Open 7-a-side Football Tournament Committee na sinduna Eastern United Sporting Club Telau Playground da sathariba taranithoi suba Telau Joint Cooperative Farming Limited Trophy ge ngasi sanakiba ahanba match da Bolero Sektana YDCL Pungdongbam Team A bu goal ahum anida maithibe pikre ani suba match ki sanakibada YYC Yorobong amadi YDC thamna pokpi goal ani sanaduna draw satki tournament asigi hayeng ahanba match da SPTC Sekta Team B amadi FC Telau Team B ga sanagani ani suba matchta YDCL Pungdongbam Team B amadi FC Yumnam Khumnaw ga sanagani Hockey India gi mijang makada hockey Bengaluru na sinduna tha sigi tang tara dagi Karnataka ge Bengaluru da sathariba taret suba Hockey India Sub Junior Men's A Division National Hockey Championship ke ngasi sanakibada Manipur Hockey na Hockey Unit of Tamil Nadu bu panjal nipan mari da maithibe pikhe Manipur ki panjal sing adu Aistelin na ahom ke ibungo amadi M Rabichandra na panjal ani sankhi atopa goal aduna ji dingku na sankhi bane Football sanaroi singi transfer ki ngasi taruk ni sanba nimita tongan ba district ki sanaroi marfudra humdoina transfer ki damak amfada se thajalakre haire Hauzik makata ba sanabagi pau boyai ning thokjamdagi amuk phangbigani Kunithoi suba Senior Women's National Football Championship ki ngasi ahugunimit ki sanakibada Manipurna Goa bu maithiba pikre All India Football Federation na sinduna Punjab ki Bhagwarada team kunmari na group Nepal thona khaidokuna ngasi dagi Kunithoi suba Senior Women's National Football Championship haukre ngasi ayuk sanakiba ahanba match ta Delhi na Karnataka bu goal Nepal amada amadi ani suba match ki sanakibada Assam na Rajasthan bu goal tara Nepal sinoda maithiba pikhi Manipur gi ngasi sanakiba ahanba match ta Goa bu goal mari sinoda maithiba pikhibani Manipur gi maipapagi goal singadu NG Balana match ki tara manga suba nipu mari suba humputra matoi suba madi humputara humdoi suba minita sankhi sathariba tournament asigi hayeng karen makhai tabada ahanba match oina Sikkim amadi Chandigarh ga sanagani ani suba match ta Tripura amadi Arunachal Pradesh ka sanagani Nungthilgi pung mari makai tabada ahanba match oina Railway amadi Punjab ka sanagani ani suba match ta Tamil Nadu amadi Madhya Pradesh ka sanagani Ahanba is the 11 Junior Boys Volleyball Tournament ki champion KYLSC Team A Kasi Khulna oikre Kasi Khun Youth Library Sporting Club Kasi Khun na sinduna club asigi ground da tha sigi tang taradagi team Nepal na group ani thongna khaidutuna satharkiba Ahanba is the 11 Junior Boys Volleyball Tournament ngasi loisinkhre loisinbagi thoromda Manipur State Planning Board ki Deputy Chairman S Rajen Kasi Khun Youth Library and Sporting Club ki hana Chairman Weramba Yumnam Ibosau Mayang Langjing Jilla Parishad ki member Konthok Jamongbi Suniti amadi Maglang Gram Panchayat ki Pradhan Oinam Ongbi Tondon na thoromapu sing oike satharkiba tournament asigi ngasi aroiba nimit ki sanakiba match ta KYLSC Team A Kasi Khulna Naibha Naurembu set ahum sino kunmanga kunmathoi kunmanga taramapal lamadi kuntaru kunmari da maithibi piduna satharkiba tournament asigi champion oikibani tournament asida best player ki manata kiba KYLSC Team A Kasi Khulgi Sakilda Lupali Singama best discipline team takiba SYSC Sangai Thelda Lupali Singani amadi tournament asigi winner oraba team KYLSC Team A Kasi Khulda Lupali Sing Tara manga amadi runners up takiba team Naibha Nauremda Lupali Sing Tara thormapu singna khusinaki Pichibi gi football masana gi asoba body ama oiriba FIFA gi instruction gi makhada Asian Football Confederation na asoba thodang dona Asia gi lebak singda sahi khuding gi leptana pangthokliba AFC Grassroots Day gi thoram Manipur dasu tonga ba district singda pangthokna khre Let us play haiba pandam galoina na pangthokpa Grassroots Day gi mapung oiba thoram All Manipur Football Association sinduna Komal Lampak Artificial Turf Ground da Association sigi President S Sanatombana thoram mapu oiduna pangthokre thoram masida Association sigi Assistant General Secretary L Joti Moiroi Hana Association sigi member Weramba amadi football bu pamjaba mioi kya su saruk yakhi
Pigliba angang chamromda makoi putta bitakriba AFC C license holder NIS course TH Tomba B license holder Pro T Bomja C license holder L Sanjip grassroots leader Toy Amadi Sana Toina football masana gi skill sing tami apiki Malem gi miyamna khwari pamna ba masana ama oiriba football asi Asia gi leibak singda nauriba football sanarui singdagi afaba football sanarui sing semkatuna Malem gi thakta masang lairaba Europe gi leibak singa thengnaba ngamnabagi pandamda AFC na akhanaba miyeng changduna pangthokpa haukhibani thauramasi Neroka football club sangaphamasu sangapham leiba Don Bosco High School playground da club asigi president KSW na thoram mapu oiduna pangthokre pigliba angang nupa masa amadi nupi masa samromda AFC A license holder S Hantikumar B license holder S Premkanta C license holder L Gunabir amadi atei grassroots leader singna mateng pangduna masana sigi anoba technique amadi skill sing tambi tapiki amromda TS Bir Center Singh Football Academy na sinduna tabungkhokda leiba academy asigi complex tasu grassroots development program gi thoram pangthoki hawulaliba pigliba angang singda B license holder K Somorjit C license holder N Uttam amadi L Lokendrona masana asigi skill sing angang singda tambi tapiki thangmibangi thau ground dasu Veteran Sports Association Imphal na sponsor tawtuna AFC A license holder W Khogen gi miyang makhada Syam Ratan Sibadata inaw amati kantana mateng pangduna pangthoki Imphal West District Football Association asu lamdengi akoibda leriba sahi nauriba pigliba angang singna saruk yaduna pangthoki AFC grassroots day gi thoram District Sports Association Kaching na sinduna association asigi ground asu sahi taruktagi tromdoi phawgi banda leriba piglibi angang sing amadi makhoibu tambi tapiriba singna saruk yaduna pangthokre pangtholiba thoram asigi matangda phongdong nakhibada इंजन काइजन दबा याम स्मूथ ओइबा याम क्वालिफाइड ओइबा प्लेयर खरा ग्रासरूट तगी सही तरुक तगी ना तराव की मनग लेबा निपामसा निपिमसा पुन्ना खगी ब्रॉड अप सागलांग बि दमक तमसे फे फाउंडेशन खै पिरामिड सिस्टम दा खै खबि ऑल इंडिया फोन फेडरेशन की डायरेक्शन मखादा ऑल मणिपुर फुटबॉल एसोसिएशन मफम राइगी से अहानबदा स्टोर तत्ता डिस्ट्रिक्ट सिंगदा कचिंगदा इम्फाल वेस्ट ना इम्फाल ईस्ट ना सुंबत ngasi grassroots day se observe tori angang khudingmak loina bon sanan si apam khudingmungta prithvi ki mapam khudingmungta asia ki mapam khudingmungta maroina india ki mapam khudingmungta nga sing sai taruk tinan ramai amung le bangang se bon sanan ji habigi pandam duni mapam khudingmungta nipung khudingna bon sanan si habigi kolau duni tipana direction si moya pam si TIS Dramendrana Y Subhas Pumaiti Bapiduna Mapal Suba Mutum Tomba Madi Mutum Sangar Table Tennis Tournament ki Sahi Nipu Mataki singles ki title Lokre Manipur Veteran Table Tennis Association Sinduna Tha Sigitang Tarani Thoidagi Dem College Campus da Leiba Indoor Stadium da Satharakiba Sahi Nipu Mataki Sanaroi Taratret Sahi Yankai Mataki Sanaroi Kun Sahi Humpu Mataki Sanaroi Nipal Sahi Humputra Mataki Sanaroi Mariamadi Women's Open da Sanaroi Nipal na Saruk Yaduna Sathariba Tournament Planning and the Development Authority की चेयरमैन टी रविंद्र फैमिली की डोनर मुटुम बिजोया मणिपुर वेटरन टेबल टेनिस एसोसिएशन के प्रेसिडेंट ओ डिजेंद्रना थरोम मपु सिंह ओइदुना लोसिनख्रे सही निफु मथकी नुपागी सिंगल्स की सानखिबदा टीएस धर्मेंद्रना वाई सुभाष पु सेट अहुम सिनोदा माइथि बिदुना टाइटल लौखिबने वुमेन सिंगल्स की टाइटल ना ए असलाताना लौखि फाइनल दा एस असलाताना मलाबु सेट अहुम सिनोदा माइथि बिखि सही निफु मथकी डबल्स की फाइनल दा टीएस धर्मेंद्र अमदी एस खागेमबगी जुरा RK Rajesh amadi N Biren gi jurabu set ahum amada sahi yankai mataki nupagi singles ki final da CIS Lokendrona CIS Radha Krishnan bu set ahum amada sahi yankai mataki nupagi doubles ki aroiba mesta S Chandra amadi M Noren gi jurana Radha Krishna amadi T Sana Jawbu gi jurabu set ahum sinoda sahi humpu mataki nupagi singles ki sanakiba aroiba mesta CIS Biren na Ibo Sabu set ahum anida amadi mixed doubles ki aroiba mesta TIS Dharmendra amadi S Asalata gi jurana N Biren amadi W Premila gi jurabu set ahum amada maiti biduna title lokre All Moirang Football Association Amopa Moirang na sinduna tha sigitang tara mari degi team Nepal na group ani thongna khaidokuna Moirang Multi-Purpose Higher Secondary School ground da sathariba tara suba Loktak Trophy gi ngasi sanakiba ahanba match ta Manipur Territorial Army FC na Patu Moirang bu gol mari ahum da maiti bapikre
MTFC gi mai papugi goal singaru Sitaljit Naucha Joy Kumar amadi P Moina Mers ki taramatu suba taramari suba kunmathoi suba amadi yankai tare suba minute chanduna match si mai pakibani match si da mai tikiba part 2 moirangi goal ahumadu asipna match ki kuntaruk suba amadi nipunipal suba minute goal ani sanki atopa goal aduna Silas na match ki tarahumdoi suba minute sankibani match si da MTFC gi Sanroy Chandrakanta amadi part 2 moirangi Silas Donald Kisan amadi asipta match conduct tokiba referee na unsporting behavior gidamang yellow card utki tournament asigi anisuba match ki sanakibada Amopa FC amadi KPFC Posangbam goal amabam chanaduna draw satkre Amopa FC moirangi goal adu David na match ki mapal suba minute sanki KPFC Posangbam gi goal aduna Dhananjoy na match ki yankai suba minute sankibani match asidasu Amopa FC moirangi Sararoy Amarjit KPFC Posangbam gi Zelcom amadi Sorsanda match conduct tokiba referee na unsporting behavior gidamak yellow card utki Saturday tournament asigi nungtil pung taranithoi makhai tabada ahanba match oina Amopa moirang amadi GDC Tinungaiga sanagani anisuba match nungtil pung ahum makhai tabada yada kangsoibi mapal amadi taida tobulga sanagani Thagatsari boyai housing makhata nang asino magi oikiba ing asagi pau amuk phangbigani Ngasigi oikiba ing asagi pau da ICAR lampoi patgi berapa pau gi matungina ngasigi khwaidagi sakiba degree Celsius kuntaret dasmik ani khwaidagi ingwa degree Celsius taramapal dasmik nipal Nushita yaw ising manalgisang ayukta sa da mariputara humdoy nungtilda sa da humputara mari oike ngasigi nung suki bagisang kunitoy dasmig mapal millimeter ni Aroy bada maroy ba pang omok ahan boy na si Minister N Biren na miyam ginumita miyoy lising mahena agteng na unakre Miyam na pukat laki ba wakat sing marilay na ba minister amasong officer sing datado na tabak oy na pangtok na ba hot na gani hay na si minister na pongdokre. Amadi, tao da pot yan tao bagit chap-chapa kudam panglabang oil pump singi license ka kani hay na CAF and PD minister Karam Siam na pongdokre. Ngasigi wena di ISTV na pisa ba Manipuri pau matang sa daloy sanjari miyang tabiri ba pom na magpo amukhan na kurumjari. To study with beyond your school, and the genuine interest of the tutors would help you to get success.